Mahairoi Laikidabigi Taudok Taraina Logdi Emsu Yamna Labak Tiba Tauduama Oina Nanungtil Tobal Okram the Liba Fanshair Higher Secondary School Gisuti Tharakpagi Mahairoi Sing Mayumda Hanarak pada Security Personal Sing Puba Bus Amana Thomba the Mahairoi Nupi Masa Ama Laikidava Adu Atopa Aman Asu Open Nangan Kiba Taudok Adukidamak Tamoi Sokna Awaba Noaitaba Pungdok Sari Taudo Sit Taraina Logdi Haini Emsugi Information and Publicity Secretary Sarto Renganier Komna Tadorapa Sirola Manhaidi, Sirola Sinhai, Taudo, Mahiroi Sing a Yum Hanarakbigi Lambi, Taubal Fire Service Station Gibamana Tokibani, Asuguma Taudos, Kanamatan to one in Lamroy, Taudo to Labamatuna Police Personal Sing a Lake Draba Mahiri Nupi Masadu Haksang, Bas Makadigi Soro Sing Tolaga, Bas Adut Tuna Yang Tawan Kiduna. Hanatuna Yankee the Bigi Tawang Yamna Pazataba, Lebak Masata, the Bamani Havagulina Wapum Kafung Dokre. Police की गाड़ी ने थोमबदे की सोक तुन ICU द थमन लायेंग लिबि नसीमा गुवाहाटी द पुखरी यामना नुआइतब थाउदो अमदा नहल नुंथिल सुति थारब मतुंग मयुम द हननब थोलकपदा क्लास 11 तमलिबि फैंसियर हायर सेकेंडरी स्कूल की महिरोइ नुपि मसानी पुलिस गाड़ी ने थोमबदे की अमदी कुदक लैखिदबा दुगा अमना राजमिडिस्टी ICU द लैकन रखिबि सिंगा मयुम नसीमान मखाताब लायेंग दमक ngarang गुवाहाटी द पुखरी थाउदो असुगी मताना CM की GAC अमरि तुआन CSO सिंगी मिहुत सिंगा ngarang nungthil DC Thobal SP Thobal amadi additional SP Kaksing yauna DC Thobal gi conference hall pung ahum hena wari sana kheri wari sana badu sarug yaruwa BC PC Manipur General Secretary MD Arifan hai hauji soktuna layeng libi nupi masa sigi layeng bad mating pangba madi laikhidraba sigi su lainga ki maikei ki matik saba compassion piba loinana imung onungi mi amada Happy Naba DC Tawalna, Governor the Haigi Hensu, Tazaba Pirakeri. Fanshair Hair Secondary School Nasu Sok to the Lady Vinupi Masasiki, Makatana, Scholarship, Mahitamara, Free Oregon Hensu, Habirak Paladi. Moregi Kuki sing the BSF Kimata Kongzang Sanksilagan Laptokri. More the labor cookie sing it to one CSO sing the Mapamatu Matau Doguna Lady Border Security Force, BSF Kimata Akadma Kongzang Sanksilagan and Laptokri. Moregi All Tribal Civil Society Organization CSO sing the Tadorakpa Chirolamada. Salibasay Sigi August Kungani Twitter More the labor BSF Gariamana, Aso upon Nangalamadi Hausi laying Satariba. Baby Lanmei Kim Mati laying mal amadi hidak langtaki asang basentam kudimak BSF na puthokna bahayrabusu BSF na karigum wapam amata phongdoktuna lairi karigum November kunga tareki numijung ba matam phawgi manungda BSF ki maikei ki positive over response piraktrabadi BSF ki mathakta moregi tribal miyamna akanba khongjang sanctionana bogorep lawgani haina siolosina makhatari loinana moregi all tribal CSO singna sanctionlakadoriba khongthang asida more da leriba kuki singna amat oina sagot minansi haina su phongdorakli Kangla Paugi editorial Mamna Thamzari IDP singna masagi yamda sangjagi haiba khongjang thenglabasu thengla asumba khongthangni Income Zali Singani Kungo Humdogi me Ahumdigi Sin Kuki Zau Narco Tirisna, Manipur Gimia Maru in a Mite Singi Matata Landa, Don Cookie Singueba, Tokai Belenga Masiam Nava, Paktak Mihat Tarakiba Dugi Warush and Houses Supurapungam the lady, Paktak Mihat Iroina Mite Singi Yum Sing Lanmei Tavagum Tavagi, Langener Kiva Mite IDP, listen Kumfu and the relief camps in the Sons of Pamloduna later keep a sahi, Om Pazula Kadar Pawa, Masama Sagimum, the Hanjin Handana Tamdivasi, Kari Maram Gino have Wahangi Pokum Langana Pipam to it. Poruki upon Masakam to Guinab war crime Sataduna, come Tiangba, terrorism gi, Mihat Mipungi Taboxing Sataraki Bigi water wasi, Kangluk Irani. Atuba the Warush and Purakani Hina Union Governmenta, Miam the Tazaba Piba, the IDP Sing Masama Sagi Kulgi Yumsinda, Hanjin Halagani Hina Hanjin Tazaba Piba Lerabasu, Tabak to Ontokmangam than a letter Kibadigi, IDP Sing the Masama Sagi Yumda Hanjin Naba, Kongjang Sanction Horakibagi, Watok Lera Kibashida Langana, Ngakpam Tokti, Langana Tokli Irang Siki Tungda. Tangdu Laitaba, Hanjilakli, Haibaga Iroina, Sangai Festival Gitarom Pangtoknaba, CM Saba Horak Pamadi, Pangtokli Bash, the Yaning di Hina CSO Singi Upon Balup Komi Yauna, IDP Sing the Festival Sinbigi Mayokta, Democratic Over Kongjang Sanction Bigi Watuk Lady Basigi Taudan, Langana Pupam Tui, IDP Sing the Tangdu Laitaba, Lady Haiduna, Sangai Festival Pangtok Labanina, Makwe Masama Sagi Yumda Hanjin Zaragi Habigi Irang.
haurakliba asi thenglabsu thengna asumba khongthang ne lawi sangai festival la thadariba yamlaba senpam sing adu IDP singi yaiphanaba madi makhoi gi lainaba yum sabada thadaba yadabra sangai festival pangthoklaga tangdu leitaba purakli hairaga miyamna utnaba honaba yaro heavy kholaw lorakliba si lawpham thokpa amadi Sangsin pam thokpa khongthang ne lawi English singaniga kungo humdugi me ahumdigi haurakhiba kanglukki irangna maramoiraga Imphal East District ki Dulai Thabi ikau amadi Leitan Pokpi gi mafam singdagi lanjelaktuna sajiwa amasum sawmumda hangliba relief camp singda leiriba IDP singna masa masa gi mayumda hanjenjaragi haina khongjang sangsin kiba aduda security force singna thingbadagi aso apan kya yaukhibagi thawdu adu lebak thibani Lengang na IDP sing masa masa gi mayumda hanjenhanaba matungda sangai festival gi oigira atai festival gi pangthoknaba honaba tarabadi IDP singda natana miyam punamangna mapung phaba cooperation pirakani adubu kanglukki hana sunaba amudi apunbagi saktam thugaina ba honarakhiba irangi waroisin purakpa ngamdana leiringagi sairakta sangai festival pangthokpa haibasi thoklib irang asida pia lengana lumna lawdi Manipur gi apunba saktam mase tana kaikhiba madi miyam puna sikhrabasu mangjaba karisu leiti haina khanba leirabra haibisini Union government na thoklibu wathu asiki waroisin puraknaba thausilni haiduna mitai amasum illegal immigrants in Kuki zau Kanglup ani gi miyoi sing sangtok sangsin yadaba buffer zone siemduna security na ngak sienduna thamba amadi national highway sing da mitai sing free movement gi athingba thamba haibisi separate administration gi lalong amani haina lawdaba yaroi Indian government na sin Kuki zau narcotics na laibaki apun masaktam thugai na basinduna landa sa tharkiba singbu thamoi singna laksinna bo hotnarabadi pungja kharagi manungda ngampam thui adubu thoklibu wathu asida politics sanaduna lamdam masibu mapi mapa panaba mongda loikham naidabu wathu uhenduna miyamu otnairiba sigi phal poloida apapa phal pangroi IDP sing masa masa gi yumda hanjin hanba ngamdriba makai irang loid haina lawbi yaroi Israel gi attack marakta Palestine masa kya man hingna balan phamayunari Israel gi akan attack sing gi marakta Palestine masa kya ma hingna gi lan phamayuna duna leidi haina maphamadru leiba miwe man phongdorakhi Fai Azor ko ba miwe man makhoi gi mayung gi mamang na Israel na target torakpa air strike amada car da tasilakpagi pokhaikhi adubu yamna thajadaba mongda mak lambel Lantoki Hobudigi Hingmung Hobani Hana Fungtokli. Numida Ma Ahmad Imung Manungi Muyushing Yungi Akoibida, Tariba Akaito Singdopi Tabus at the Hivani. Tangs the Numiki Eti Adu Anakbada, Insang na Pigon Pam Amadigi, Polam Kara, Launana Hek Satpaga, Makogi Yungi Mamang na bomb Amatashinduna car to Pukai Benhana, Pau Channel Amadus Makatan Funtoki. Miyu Taudo Yam Aki Akangiauna, Pongdopagaluna, Etiedu Maki Mayum Tashin Kre Haina, Kankibani Adubu Lebak Pavadigi Yungi Mamang Taki Maramna, Maki, Loina Amadi Masanopi Ohum Adudi Sok the Imunda, Niktuna Lerambaneri. Asiguma thawdo asi haktagi natana atopa miyoi kya amagi maraktu lep palaitana thokli madura sibasu yauri banhani su paus na makata na su phongdorakli